Manipuri Wari Pambi Channel na tabidi bapun makpu amu hana taram nokchari ngasi su mayam gi ngahak pothana na bagi damak anu horror story amakak puduna lakchari horror story asigi maming Isagi Khongji Makhol horror story sigi writer Khundongbam Zenit haujuk taminarasi mayam gi ngahak pothana na bagi damak ngasi amuk puduna lakchari ba anu horror story Isagi Khongji Makhol Tabimol as handak ti torban da lam koi base ingkol koisin base yararoi haibani ko makoi lekai gi club ki secretary aduna hairakpani bimona mukhum lai era ai khakta suna te da toren torbal da insang na pi tha aduna lam koi base bu ai khakta suna te kaino mayam su tawnari maho masi dai khoina pata ta singe haibu suna te kaino sidi ai khakta na te dai bungo o adu oirabasu handakti amata yararoi haibane toren torban asmaina khopsin masina ne ising charku madamda loida torban singsining khaiduna mayamda yamna isaugi awaba pire haiduna haujuk sarkarna su masi thabak se yararoi hairabani o fare yadragane hekto edana mayam su tawne haiduna nambul torel gi mapalda ahangba napi narang panghauda hauduna leramba mafam khara kokthoktuna bimolna insang napi khara thabani bimolna magi nupi Soniaga wari sanai aikoina nambul mapalda inkhon khara koibase handakti yararoi hairamine club ki secretary na hoida mayamgi phone ni aikoi gi pata len sunate yadraga hektok paiduni sarkar na handakti project amagi makhada nambul toren se fadana tengadoi male aduga mapal se wal changadori hairi aduna toren mapal da lam koiduna insang api thari besa mate yararoi hai hoi sakarna wadugumba phaba thaba ama tawrakani hairadi phai kaino akoi khakta sunate akoi gi patalen sunate tawsunu adum aphaba thabak tudi Sonia na khombani asumna matam khara haukhrebagi matungda nong khara taraklami nong tarakpa aduda bimolna magi nupi Sonia da hai Sonia aikoi gi toren torbal da thari ba thabi singado amukta hekchel haudrabadi karigumba sing sina chawarabadi lairai ning khaibana singmada loini yaw khradi akoina nahan khai yamna wa na honari bado kai mata kana raroi ai thabi singdo amukta hekchen na batauge solo imung dagi ne vora amta puthoro aduga abungo masaga nang sulao ko thabi isang napi hekpa yaba loina hekchel haro dauni nong si tarabani na ne amuk ising chawradi loina thum khrare amada mang khrani ai hana salam ge ko asumna bimoldo bora ama pairaga thang masa amaga loina na nambul toren mapalda makhoi gi ingkol koire mafum adu tana para prapsat khre bimol amasung Sonia gi sahi manga da ngairiba Michael kauba masanupa ama lai mapana toren torbanda thabi ama tensang na pising he pasat khebadu mahaksula ke haiduna ningai tawbani adobo mapa bimolna namaga lakminaro haina themduna thamlambani Sonia na ising se chingsel haudrabadi nong ta khrabadi ising se anai bangak to ina tawgadori bani thakkusa banu ngai roi dawri bani asumna Sonia na arei ba patra amadi syntax ahangbu singado puthokuna ising ado yasinana bakana honari mahagna ising ado yaringai matam aduda mahaki masanupa Michael ado makoi gi mamai be mapangal khara solabi do mangonda hiptuna leibadugi manakta senduna sanari sonthang na bakhonjelda mabokna masunupa adubu sengano tugani haina ngang honari matamaduda Sonia na ising yana masanupa gi Khongji Makhol ado mangol astara da question chen bagi khonjel taramba do ngahak leiragadi takhidare ima nasunupa di hanglakpada mama na sonthang na ne khangdene he haujikta sanaramani swaida leirambani ne angang dubo mapagi tunga indana sat khrabajra lo khangdene madugi angang dubo mapagi tung ilam tare masiga angang se ising se nongju khradi anai bangak tala ni haidani singsang ta thanna singselaugi tawringai sida onthona tan sa khidra boni
Laibodi mapagi manakta laijaramnida haina thawa sadana Soniana ising ado lairiba ahangwa patra sing ado thanna yasinanaba kana honari. Asomdana Bimolna torbal aduda kumlaklaga torengi ising imai tapna wangkhalakliba yenglamni. Toren mapal nakna thariba mana masing amadi thabi sing ase hana hekto haudradi yararoi khara wang mofamda thariba sina kone heklabasu yani khanduna torel hek mapalda torban mapanda hauriba maruaina thabi pambi sing aduda paliba thabi sing ado phaniamna heklamni. Mahakna asum thabi heklingai matang aduda manak adoida yamna nakna yumai sakle haina kanna launaba mayam chenabagi khonjel ama taraklamni. Bimona lairi mafam adudagi khara chathoklaga laiba yum amada short circuit tagi mai hauraktura ka ama mai saklibaduda anakpada lairamba miyam sing aduna magi laijaba patra sing balting sing paiduna nambul torendagi sing kanduna mai ado kannana honaribaduda Bimol su chensinduna yaurui. Asumdana Bimol gi masanupa sahi manga mukta ngairiba Michael ado parap mapana ingkol koiriba nambul mapal adu tana parap lakli. Nambul mapal makoi ni ingkol koinariba mafam ado makoi gi yum adudagi meter sani muktani yamna panglap-lapanate angang adusu mamangda mama mapaga loinana sathok chasin taubaduda lambi budi fazana khange. Angang aduna parap makoi gi ingkol adu tamna lakpu matamna mapabu kauramni. Tanja aduda mapa adudi anak pemufam amadai mai sakpado kannanaba kanna mayam langnaba yauringai matangni. Masanupa Michael na parap makoi gi ingkol aduda kumtharaklaga mapana hektona thamlamliba thabi mayamado ubada yamna haraurami. Mana mapabu kauduna thabi mayam ama lairiba manak aduda tapna kumtharaklami. Matamado nongsu khara tabagi leibaksu hom lauba nansu yamna nanba matangni. Nupa masa Michael aduna makutta thabi ama pairaga thabi ado sarami aduga mapabu kauraklamni. Mahakna makutta thabi ama pairaga mapabu kauduna amuk torbal aduda karakke taubada mafam ado yamna nanmanmana sar rauna nanthakiduna tapna imai wangkhalakliba nambul torel aduda tasin kirami. Asomda mai sakpagi mayam ama wa langnaba aduda angang aduna torel tasin kibado matang aduda kana amatana uhaudre. Somdana mai sakpado yamna kanna sakpadi nataba sakpa haurakpata ngaiba tanja oibanina mayam changduna khudakta kalhauramni. Adudagi mayam ado mathang yum adudagi thoknaraktuna matungdadi khar chepsiluko haiduna hainaramlaga magi yumda lagnarami. Bimol su parap laktuna mahakki ingkol aduda kumtharaklamni. Mahakna kumtharakpa matamda mahakna thamlamba thabi adusu mafam kaina saiduna lairami. Aduga torbal aduda khong masa ama nanthakibagi khongul adusu ui. Bimol khalli karino Sonia adubu abungo masaga mabu asidala amazalane. Asumna khanna Bimolna thabi ado makata na hei aduga kamen sinba mayam adusu heksilli. Matang aduda Sonia ado hobe lai nasanupadi hanglai. Bimol soilawi karino hairisibo nangala heudaine. Aima asida laktra hairisibo laktiye sidadi makoi asomda ibung ahal hoigi yum adusu so sarkoitagi mai sakke toramena aisu ngaktang yum mai sakpado kanba yaurure nakoibu sida laklamdribra haibada Sonia do karimata khumlamdana parap yumlomda muk chen khirami. Sonia na ibungo masa kauduna maning maya makoi gi yumgi mathak mahakna hek sanaba mafamna singba aduga mahakki mama adudasu angang adugi maramda hangbada nasaidagi lagtri haina khumlakhi. Sonia do pakhatna loiraduna amuk parap yumlomdagi thoraklamni. Bimol su pakhatpaga loinana mahak su yumlomda lakpada lambida makoi ni thengnarami. Bimolna karino angang adubu nang lakminaw haiduna thamlamlibadudi o aiso nong tarakpa sida ising do loina nai bangak talani haiduna thangna sana na ising laite haiduna arei ba patra sing do loin ising do thanna na ba ya silingai talak aduda mahak
सानरंबने खोंजी मखोल तारंबने माकी खोंजी मखोल ताई सानरिये खंदुना आइसु अदुम इसिंग याबने अदुगदी नहक लेरगदी ताखिद्रबदुदा नंगी तुंग इलमलगनी नंगी मनाक्ता सलमलनी खंदुना आइसु नहक इसिंग दो सोक्तुना लेरुरे मदो तावदा बिमोलदो कोकचाउबी फुंकाई मरमदी मागी थबी हेकफम अदुदा थबी सिंगदो इसाई साइना लेरमनी अदुगा अगांगी मानबो खोंगुल अमसु तोरेलोंदा लेबाक निंखाइदुना सांगना सिथखिबगी खोंगुल अदो उबदा बिमोल अदो थुक थुक लाउना मसादो पाखटपगा लोइनना अमुक हन्ना मखोइगी इंखोल अदोमदा सेलकलामनी बिमोल अमसुंग सोनियाना तोरबाल अदुदा इपा पाखन्ना निंगमांग खुद हात लैदुना कोयेंग येंगना लैरिंगै मतंग अदुदा मखोइ लेकाइगी मनाउ नुपासिंग थोकपा शंकर अदो एक्टिवा अमा थौरगा लाक्लामनी शंकरना बिमोल कैदौरे इपा पाखन्ना लैरिबदुबो हंगलकपदा बिमोलना शंकर अइगी सनुपा माइकेलदो युमदा लेरमद्रेना कोइथि थिनरिनीने शंकरना सोय लाउना बिमोल इसानुपा अदुबुदि ओइरमदबसु ओइसनु माबुदि ओइरमोय अदो पिसुम थोंगी थोंखोंग अदुदा नुपा मसा असीबा अमा तौरे हाइदना तोरेंदगी मयाम चंगदुना खुंदुना तोरबालदा पुखलगा मयाम येंगनहौरिबने असी हेक हाइरकपदा बिमोलदो लवाइलुतोन समदो चप चप युंगी करिमता हाइरमदना नंबुल तोरेन तोरबाल अदुदा पिसुम थोंग अदो माइकई तमना कन्ना सेलकलमनी सोनियासु मसादो इपा पाखन्ना सोर थबे थबे होलदुना बिमोलगी मतुंग इलदुना तमना तपना तुंग इंदुना सेलक हौरी बिमोलना परप सेन खिदुना मियाम योमसिल्लिबा मफम अदुदा हंगाइदुना संखगा येंगबददी महकी मसानुपा माइकेलदो ओइदुना लेरमखी बिमोलना मसानुपादो कोलगा कन्ना कबलकलमनी अदवाइदा लेरंबा मयाम अदुसु ममित मपी ताना महकी मतवदो येंगम ngamdraduna मपी चिंथनरकलमनी तमना तमना सेलकपना सोनियासु मफम अदो यौसिलकले महंग हेक यौसिलकपदा बिमोलना मसानुपाबु कोंदुना कबलंबदो उबदा सोनियादो लेपना लेपना मफम अदुदा वांथख्रे मफम अदुदा लेरंबा नुपीसिंग खरना सोनियागी मसा मकुट मसा थेकपा मखों मकुट थेकतुना अमदी हुमाय हुमदुना ग्यान तारकननबा कन्ना लाक्नरमनी मखोई निमकी मसानुपा माइकेलगी थवा याउद्रबा हक्सांग अदुना मबुक अदो तही तही कंग मखोंगदा खोंजी अमसी अदुगा सेंडल मसा अमतोंगना तबारबा सिंबाल अदुना मुसक मुना निगाइदना तुमदुना लेरिबदो उबदा बिमोल खांगबा ngamdre मसादोबु कोंदुना इबुंगो मसा करिनो हौजिक तुंबा मतमलो हवलोसे नमासु लाक्ले बाबासु लाक्ले नंबो हौजिक सोरक नाकलसिदा तुमना लेरिबसिबु करिगिनो लाओ युमदा चलसि युमदा तुमोरसि नंग तुम्फम लेइतबदौना तोरबालसिदा कैदौरिबनो अबुंगो मचा अबुंगो हाइदना कौबा महकी मतौ अदुदा अयेंबा मी खुदिंगमक थमोइ सोक्तबा कनामता याउद्रे मसुनुपा लेइतबगी पाव अदो हेक ताबदा मंगोलदा हानादगी मसा ngamdaduna याहिबदुना लेरिबा मखोइगी ममादो खुदक अदुदा वानथखिबदगी अमुक हन्ना मिकप थोरखिद्रे महक्सु मसुनुपागी तुंग इंदुना सत्खरे अवाबा मा लोइद्रिङै अवाबा अममुक हापसिल्लरे मैसाक अमगी मथक्ता मैसाक अनीगी मैसा खांगबदा वारबा सोनिया अमदी बिमोल वा अमता ngang ngasi numit humni surawa fawba sak maru amata sadana miyamna namduna makoibu themjinana bo honari asomna maisa khangna ngasi haukhraga hayega muklak hangsit amuklak tawduna matamana kanabu sungai bida nongma haukhiduna makoigi mathau mangam soratna singbasu loina pangthokre बिमोल अमसुंग सोनियासु मयामगा वाई वाताई अमता सादना उंगदुना मतम सुनमक्ता तुमिन लेरमबदो हौजिक्ति मियामगसु खरखरा वारी सादुना मखोइगे अवाबदो मयामदा वारी लीदुना खरखरा तहनदुना अवाबदो पोथाजै अहिंगदो नोंग थिगली चुई बिमोलदी वारादुना तुमथख्रे सोनियादी मसागी वाखलदा हौजिक्सु उंगदुना लेरी तंजा अदुमक्तदा ममा हाइना माके मसानुपाना कौरकपगी खोंजेल अमा तारई
Sonia mit khangsing singi phamungdagi fuklauna haugatli aduga thung hangdoktuna thorai akoi baduda hut hat laiduna yengi kanamata ude tanza adumaktada makharamda istiara aduda masanupa adugi khongka loinana khongji makhol adugi sring sring lauba amadi khongki makhol aduga loinana istiar kumthakibagi khonjel ado Sonia na tabada abungo masa haina parap istiar aduda mahaksu kumtharai makha yaurabada hut laiduna abungo masa haina kawi karimata khumlakte Sonia na koilai laiduna yengi mathaklomda makoigi yum mathakta sanapam lairibado adomda amuk phak noktuna mahaki masanupa duna sien khibagi khonjel ado amuk tai mahaki khongji makhol ado tabada Sonia laiba ngamdraduna parap amuk istiara du dakar klami aduga makoigi aroiba oina athakta kapam thamliba istiara du dakakhat khiduna ahing aduda pumam mamba marak aduda masanupa gi sanapam thamliba duda koying yengi mahaki masanupana hek mathakta tongduna thauduna sanaba cycle masa aduda masanupana tongduna tumina phambado Sonia na urami abungo masa Michael abungo haiduna parap sensilui adubu cycle adu khakta leiramki Sonia do o khongna kablakle amamba duda khonjel adu tawada bimolna Sonia haiduna koithi thiraklami adudagi Sonia na lairiba mathakki floor aduda Sonia do laimaida phamladuna makhong sangna tingthoktuna masanupabu kauduna kaplambado urubada bimolda parap sangsilaktuna Sonia bu kollaga makhada tapna putharaklami aduga thenglaba hingasida kaigino nangna amaba marak asida koithok lebasibo hangla ami nangdi tadra akoigi abungo masado haujikta mathak asida koisen duna makhada amuk mathakta amuk sanaramado mahaki khongji makholdo nangdi tahaudra bimolna nang wakhal yamna khallamali Sonia ai nungaite nangna adumna tawbuse ai nungaite adumna tawgano haiduna themjinbiduna ahingado haukhre mathangi numitasu Sonia amadi bimolado mai laithokduna tumin tumli tumbadi amata tumnadri tuminna masawu ningsingna mapi tapna taithokduna maisak khangnaringai tanja adumaktada makharomda mahaki mamagi khonjel lama sonthangnana ibungo bimol haina kaurapagi khonjel lama tabada bimoldo mit khangsing singduna huklauna hogalami Sonia da yenglakpadasu Sonia do mit singduna lerami hojik khonjel dubo imagi natra makoini amuk tumin ngaihak amuk lerami adudagi ibungo bimol isuse school la amuk ta thinbero la maha school chat ke hairene hai haina mama gi khonjel la hairak padu bimol do parap istiara do makhagi kasing mama gi leifama do ta na parap kumtharak lami Sonia su tungda parap kumthara I bimol na ima haina kaurami tanja aduda amuk makhoi gi sumang aduda masanupa na mahusagum question duna sanabagi khongji makholado amuk tarak lami adudagi bimol amasung Sonia na mapanda amuk thorak lami makhoi ni na hek thorakwa tanja chapchana makhoi gi thonga lamda haloi rabi makuta chaisu ama pairaga manam ipon pona oidana pikliba angang amabu samduna chatkhribado urami maduda bimol na sensenduna ima nang kadai salibano na sudu puraga amukta halakho haiduna sensilui adugadi mahakna changsilba matamdadi loina mangkhre amata leiramdre bimolga Sonia gado amuk kappa horakle mapi taithokna amuk tapna changsilakpada makoigi imung lomda amuk masana istiar da kakat khebagi khongji makholado sring launa amuk tarklami makhoini amuk panthadana yomlomda amuk sensalaklamni amuk tumina laikre adudagi bimol na changsalakuna mahaki mama amadi masanupa Michael gi photo adugi manakta leptuna ima nasunupa adubu luna tawbiyo ko haiduna amuk hikna amuk kablak play mataw aduda Sonia na bimol bu themjiladuna mahak su kapna makhoigi katamna
ꯀꯥꯈꯠꯈ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯣꯅꯤꯌꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯂꯩꯕ ꯃꯆꯦ ꯃꯅꯦꯝꯁꯤꯡ, ꯑꯍꯟꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯃꯆꯦ ꯃꯅꯦꯝꯁꯤꯡ ꯑꯃꯅ ꯑꯍꯩꯕ ꯃꯥꯏꯕꯤ ꯑꯃ ꯀꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯅ ꯐꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯕꯣꯛ ꯑꯗꯨꯅꯤ꯫ ꯃꯕꯣꯛꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯃꯊꯪꯒꯤ ꯑꯉꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯆꯣꯡꯁꯤꯟꯗꯨꯅ ꯅꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯃꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁꯔꯒꯂꯣꯛꯇ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯆꯠꯈ꯭ꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯨꯅꯨꯄꯥꯕꯨ ꯀꯟꯅ ꯁꯦꯟꯅꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯏꯕꯤꯒꯤ ꯂꯥꯏꯕꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯣꯅꯤꯌꯥ, ꯕꯤꯃꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯣꯅꯤꯌꯥꯒꯤ ꯑꯋꯥꯕꯗꯣ ꯃꯇꯝ ꯁꯥꯡꯅ ꯃꯈꯣꯏꯅ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯂꯥꯛꯄꯒꯨꯝꯂꯦ꯫ ꯃꯥꯡꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯁꯣꯅꯤꯌꯥꯒꯤ ꯈꯣꯏꯖꯤꯈꯥꯗ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯃꯃꯤ ꯇꯝꯂꯦ꯫ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯑꯍꯤꯡꯗ ꯃꯆꯥꯅꯨꯄꯥꯅ ꯁ꯭ꯇꯤꯌꯥꯔ ꯀꯥꯕ, ꯃꯍꯥꯛꯀꯤ ꯁꯥꯟꯅꯕ, ꯁꯨꯃꯥꯡꯗ ꯃꯥꯡꯒꯣꯜꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯃꯃꯥꯅ ꯕꯤꯃꯣꯜꯕꯨ ꯍꯦꯛ ꯍꯦꯛ ꯀꯧꯗꯨꯅ ꯃꯁꯨꯅꯨꯄꯥꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯅꯅꯕ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯁꯣꯅꯤꯌꯥꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯄꯣꯛꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯍꯥꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯃꯛꯅꯤ ꯈꯟꯅ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯣꯅꯤꯌꯥꯅ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫